Good evening everyone and welcome back to Liklay Media. Ay isamak Sony Luang aduga akoigi Hanging Moon Fashion Week Manipur 2025 ki second subay numit asida kari thorum sing leiri amadi lakpiriba mayamga wari sana jabagi matang adu laujage. Han bagi oina sida brother ama leiba mali ko. Brother sida kari wahang khara hangjage. Brother question khara hangjaba yagadra. Uh, yeah, yeah, bro. Brother gi ming leifam amadi mafam sida kaido lakpiramba no tutang tam. Uh, I give me injection. Aduga like from the herang witong ning sa karong. Oh, they go with Mafam sida som yengba lakpibra participate to lakpibra stall sing pamba oibibra dumai. Some yeng balak boy doon ay di stolo mo pamba din natin ba ko. Ako yung yambasing yaw bagi some lakboy doon some yeng bagi yung lakboy doon. Itom na lakpibra dum friendsing Ako yung friends yaw friendsing kalak mo na. am nung ay brother Yeah, yeah. to po pum dam charogi. Okay. Koyo ji brother kara mong lady ko ja muida wang kara kangjagi. Ay kumray kam nano. Brother ming like from amadi mafam sil kada lakpibra ma. Ay se ay leifam di kawada ina ay ming premje. Mafam jida ay se koi basan charay nam khangi da magta koi dress ki magi helper boy na ating pangbala am bana tare. Am nung ay brother lady ba friendsing da jo muk wang hangjagi yan. Ming like from amadi mafam sil kada lakpibra ma. ꯑꯩꯒꯤ ꯃꯤꯡ ꯃꯦꯅꯀꯥ ꯀꯧꯋꯦ ꯀꯨꯝꯕꯤꯗꯩꯅꯦ ꯁꯤꯗ ꯑꯩꯈꯣꯏ ꯕꯁꯟ ꯆꯔꯩ ꯅꯝꯈꯥꯡꯒꯤ ꯃꯥꯒꯤ ꯁꯣ ꯂꯩꯕ ꯑꯗꯨꯒꯤ ꯌꯦꯡꯕ ꯂꯥꯛꯆꯕꯅꯦ Am nung ay jare ming like from adum haibiro yari timoy lakpibani na. ꯑꯩ ꯃꯤꯡ ꯔꯣꯁꯤꯠ ꯂꯧꯔꯦꯝꯕ ꯔꯣꯁꯤꯇꯥ ꯀꯧꯋꯦ ꯀꯨꯝꯕꯤꯗꯒꯤꯅꯦ ꯁꯤꯗ ꯑꯩꯈꯣꯏ ꯕꯁꯟ ꯆꯔꯩ ꯂꯝꯈꯥꯡꯒꯤ ꯁꯣ ꯌꯦꯡꯗꯣꯏꯗꯣ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯆꯠꯂꯦ Fashion show asigi matangda kari wafam thambiningwa. ꯑꯗꯨꯝ ꯁꯣꯁꯦ ꯀꯌꯥ ꯍꯥꯏꯗꯣꯏꯅꯣ Hana ugibaga siga kari khenabage adum phajaba hengatpra thiba hengatpra amadi kari khenaba u ꯑꯩꯒꯤ ꯑꯍꯥꯟꯕꯅꯦꯕꯀꯣ ꯁꯤ ꯂꯥꯛꯄꯁꯤꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯦ ꯑꯩꯒꯤꯗꯤ ꯑꯗꯣ ꯐꯣꯟꯗ ꯇꯤꯚꯤꯗ ꯀꯩꯗ ꯅ꯭ꯌꯨꯁꯇꯗꯤ ꯑꯗꯨꯝ ꯎꯔꯦꯀꯣ ꯑꯗꯨꯒ ꯑꯍꯥꯟꯕꯗꯤ ꯑꯣꯏꯗꯣꯏꯅꯦ ꯉꯁꯤꯁꯤꯅ ꯑꯗꯨꯝ ꯐꯖꯩꯌꯦꯅ ꯈꯜꯂꯦ ꯑꯩꯅꯗꯤ yam nungai jare koi no jik leirisi city convention dani koi mathang sum chalaga lakpiriba mayam ga wari sum sana jarake brother question amtang hangjagi agadra brother gi ming leifam amadi brother mafam sida kedo lakpirama ꯑꯩ ꯃꯤꯡ ꯇꯣꯅꯤꯂꯤ ꯍꯦꯃꯥꯝ ꯀꯧꯋꯦ ꯑꯩ ꯃꯣꯏꯔꯥꯡꯗꯒꯤꯅꯤ ꯑꯩ ꯀꯦꯔꯂꯦꯟꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯂꯥꯛꯆꯕꯅꯦ ꯑꯩꯈꯣꯏ ꯗꯥꯏꯃꯟꯁ ꯑꯦꯟ ꯒꯣꯜꯁꯀꯤ ꯑꯣꯏꯗꯣꯏꯅꯤ event asida participate tawbiraga kai haini promote hena tawbini khallaga lakpibra natraga karamba wakalonda lakpibani event asida ꯑꯩꯈꯣꯏꯒꯤꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯁꯦ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯗ ꯈꯪꯅꯕ ꯑꯣꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯦ yam nungai jare brother ꯊꯦꯡꯛ ꯌꯨ koi ujik day 2 gi stall sing asi mayam do charake somgi ahan bagi sita wena sanguras wang khara hangjage agadra koi liklai media de lakchabane sister gi ming leifam amadi stall asigi matang da khara haibi ꯑꯩꯒꯤ ꯃꯤꯡ ꯀꯦꯊ꯭ꯔꯤꯟ ꯁꯣꯌꯝꯕꯤ ꯀꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯎꯈ꯭ꯔꯨꯜꯗꯒꯤꯅꯤ ꯑꯩꯈꯣꯏ ꯕ꯭ꯔꯥꯟ ꯅꯦꯝꯅ ꯁꯣꯌꯝ ꯄ꯭ꯔꯗꯛꯅꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯁꯦ ꯄꯤꯀꯜꯁ ꯀꯦꯟꯗꯤ ꯑꯗꯨꯒ ꯐꯔꯃꯦꯟꯇꯦꯠ ꯕꯦꯚꯔꯦꯖꯦꯁ production gi matang da wap khara ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯅꯝꯕ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯔꯤꯕ ꯑꯗꯨꯒ ꯑꯅꯝꯕ ꯑꯣꯏꯅ ꯍꯨꯝꯇꯣꯛꯑꯒ ꯂꯩꯕꯁꯤꯡꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯋꯥꯀꯔꯁꯤꯡꯒꯀꯣ ꯃꯣꯏ 12 ꯂꯩꯌꯦ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯋꯥꯛ ꯇꯧꯖꯔꯤꯕꯅꯤ ꯋꯦꯁ ꯇꯨ ꯋꯦꯜꯇ ꯑꯣꯏꯅ si production je akoina order tawge haragadi karai dagi tawgani adu
price range khara takpiba yagadra ꯄ꯭ꯔꯥꯏꯁꯤꯡꯁꯦ ꯂꯨꯄꯥ 10ꯗꯒꯤꯅ ꯍꯧꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕꯅ 2,200 ꯑꯗꯨꯐꯥꯎ ꯂꯩꯌꯦ ꯄ꯭ꯔꯥꯏꯁꯤꯡꯁꯦ ꯀꯣ ꯑꯗꯨꯗ ꯄꯤꯀꯜꯁ ꯀꯦꯟꯗꯤꯁ ꯐꯔꯃꯦꯟꯇꯦꯗ ꯕꯦꯚꯔꯦꯖꯦꯁ ꯁꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯁꯦ ꯆꯤꯡꯃꯩꯔꯣꯡꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯂꯩꯌꯦ ꯑꯕꯣꯁꯤꯠ ꯇꯨ ꯃꯖꯣ ꯍꯕ ꯆꯤꯡꯃꯩꯔꯣꯡꯒꯤꯀꯣ ꯑꯗꯨ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯣꯏ ꯐꯪꯗꯣꯏꯅꯤ haibadi khwai hongba lupa 10dagi horoga rupees 10dagi horoga tangba premium product sungbu phangi haibane ko dum order je online gi through da dum tawbasu yare yam nungai jare thank you kogi next gi sister sida mu wang hangjage sister gi ming laifam amadi event asida kedobula piramano amadi store sigi matang da khara takpi ꯑꯩꯒꯤ ꯃꯤꯡ ꯁꯦꯂꯤꯅꯥ ꯍꯤꯡꯉꯥꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯗ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯁ꯭ꯇꯣꯜ ꯐꯝꯕ ꯂꯥꯛꯆꯕꯅꯦ ꯔꯤꯂꯦꯇꯦꯗ ꯇꯨ ꯐꯦꯁꯟ ꯋꯤꯛ ꯃꯅꯤꯄꯨꯔꯒꯤ sister gi item singje ko yam baju ui makhal makhalju ui ko ado khara details oina khara takpi ꯃꯔꯨꯑꯣꯏꯅ ꯑꯩꯒꯤꯗ ꯂꯩꯔꯤꯁꯦ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯂꯐꯣꯏ ꯃꯀꯨꯒꯤ ꯆꯥ ꯑꯗꯨꯗ ꯂꯐꯣꯏ ꯃꯀꯨꯒꯤ ꯆꯥꯁꯤꯗ ꯐ꯭ꯂꯦꯕꯔ ꯑꯦꯗ ꯇꯧꯕ ꯀꯥꯔꯗꯃꯣꯝ ꯑꯗꯒꯤꯗꯤ ꯁꯤꯅꯥꯃꯟ ꯖꯤꯟꯖꯔ ꯕꯦ ꯂꯤꯐ ꯁꯤ ꯂꯩꯔꯦ ꯑꯇꯣꯞꯄꯗ ꯍꯥꯏꯔꯒꯅ ꯁꯨꯃꯦꯛ ꯇꯤ ꯄꯥꯏꯅꯦꯄꯜꯁ ꯇꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯇꯣꯞꯄ ꯄ꯭ꯔꯗꯛ ꯍꯥꯏꯔꯒꯅ ꯕꯦꯝꯕꯨ ꯄ꯭ꯔꯗꯛꯇ ꯅꯤꯝ ꯀꯣꯝ ꯑꯗꯒꯤꯗꯤ ꯕꯦꯝꯕꯨ ꯇꯨꯠ ꯕ꯭ꯔꯁ ꯑꯣꯏꯗꯣꯏꯕ ꯁꯤꯁꯤꯅ ꯑꯃꯨꯛ ꯁꯤꯁꯤꯅ ꯕꯦꯝꯕꯨ ꯇꯨꯠ ꯕ꯭ꯔꯁ kunna saboi dera natraga ꯀꯩꯅꯣ ꯏꯠꯄꯁꯤꯗꯤ ꯂꯣꯏꯅ ꯃꯦꯆꯤꯟꯅ ꯇꯧꯔꯒ ꯏꯠꯂꯦ ꯑꯗꯨꯒ ꯁꯤꯁꯤꯗ ꯀꯩꯅꯣ ꯔꯦꯖꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟꯇꯦꯕꯜ ꯄꯦꯟ ꯑꯦꯟ ꯄ꯭ꯂꯥꯟꯇꯦꯕꯜ ꯄꯦꯟꯁꯤꯜꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯂꯨꯐꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯣꯗꯤ ꯁ꯭ꯀ꯭ꯔꯕꯔ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯇꯟ ꯀꯩꯅꯣ ꯍꯥꯏ ꯏꯌꯔꯕꯠꯁ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯂꯩꯔꯦ bamboo saboi dogo dusu ꯁꯤꯅ ꯕꯦꯝꯕꯨ ꯁꯥꯜ ꯑꯣꯏꯗꯣꯏꯅꯤ sin nongmadol se hawdokpiba kyam kuirage amadi business ase run tawbada successful oirena khanbibra kari kari ꯑꯩ ꯅꯣꯡꯃꯗꯣꯜꯁꯦ ꯍꯧꯗꯣꯛꯄꯁꯦ 2024ꯒꯤ ꯖꯅꯋꯥꯔꯤꯗ ꯍꯧꯗꯣꯛꯆꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪꯗꯤ ꯂꯩ ꯑꯗꯨꯕꯨ ꯐꯨꯜ 100% ꯁꯛꯁꯦꯁ ꯑꯣꯏꯌꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯣꯜꯃꯣꯁ 50% ꯑꯩꯅ ꯇꯧꯖꯔꯤꯕꯗꯨꯗꯤ ꯁꯛꯁꯦꯁ ꯑꯣꯏꯌꯦ ꯍꯥꯏꯅ ꯈꯜꯂꯦ si mayamna pambiragadi ko karaidagi order tawgani amadi price range singju kitang thang ꯃꯌꯥꯝꯅ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗꯣꯜ ꯕꯦꯚꯔꯦꯖ ꯍꯥꯏꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯑꯃ ꯂꯩꯌꯦ ꯑꯗꯨꯗ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯣꯟꯂꯥꯏꯟꯗ ꯗꯦꯟ ONDC ꯄ꯭ꯂꯦꯠꯐꯣꯝꯒꯤ ꯊ꯭ꯔꯨꯗꯒꯤꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯣꯟꯂꯥꯏꯟꯗ ꯗꯦꯟ ꯑꯣꯐꯂꯥꯏꯟꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯔꯒꯥꯅꯤꯛ ꯑꯥꯎꯠꯂꯦꯠ ꯑꯗꯒꯤ ꯑꯇꯣꯞꯄ MI4ꯒꯨꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯃꯆꯥ ꯃꯆꯥꯒꯨꯝꯕꯗ ꯈꯔ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯒꯤ ꯔꯦꯟꯖꯁꯤꯡꯁꯦ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ 200 ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯇꯤꯡ ꯐ꯭ꯔꯣꯝ 50 ꯔꯨꯄꯤꯁꯇꯒꯤ ꯍꯧꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤ ꯕꯣꯛꯁꯁꯤꯅ ꯂꯣꯏꯅ 200 ꯑꯣꯏꯔꯦ ꯑꯗꯨꯒ 50 ꯔꯨꯄꯤꯁꯀꯤꯗꯨꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ sigise sister gi number ama khatang haibiramba yagadra mayamna pamnaba oiragadi adum order tawpa yagadra ꯑꯣꯀꯦ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯅꯣꯡꯃꯗꯣꯜꯒꯤ ꯅꯝꯕꯔꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ 9366034131 ꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ yam nungaijare ꯊꯦꯡꯛ ꯌꯨ next gi stall asi wahang khara hangjaba yagadra koise liklai media de lakchabane ko ado store sigi matang da khara haibi amadi sister gi ming amadi like pam takpi ꯑꯩ ꯃꯤꯡ ꯁꯅꯥꯊꯣꯏ ꯆꯤꯡꯉꯥꯈꯝ ꯀꯣ ꯑꯩ ꯇꯣꯔꯕꯨꯡꯗꯒꯤꯅꯦ ꯍꯧꯖꯤꯛ ꯑꯩ ꯇꯅꯤꯛꯁ ꯖꯨꯋꯦꯂꯔꯤ ꯊꯥꯡꯃꯩꯕꯟꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯣꯔꯒꯤ ꯃꯇꯥꯡꯗ ꯁ꯭ꯀꯤꯝ ꯀꯩꯀꯩ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤ ꯈꯔ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯂꯥꯛꯆꯕꯅꯦ sida pot oinadi yonbadi man kana pot oinadi ꯑꯣꯏꯅꯗꯤ ꯊꯝꯖꯗꯔꯦꯕꯀꯣ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕ ꯑꯦꯅꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯗꯨꯝ ꯇꯧꯕꯤꯔꯒ ꯁ꯭ꯇꯣꯔꯗ ꯚꯤꯖꯤꯠ ꯇꯧꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯦꯟꯂꯤ ꯐꯣꯀꯁ ꯑꯣꯏꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯒꯣꯜꯗꯟ ꯍꯥꯔꯚꯦꯁ ꯑꯃꯗꯤ RG ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯤꯝꯒꯤ ꯃꯇꯥꯡꯗ ꯃꯦꯟꯂꯤ ꯐꯣꯀꯁ ꯑꯣꯏꯅ ꯂꯥꯛꯆꯕꯅꯦ ꯁꯤꯗ details kitang takpiba yagadra sigi matang mayamna hena ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯑꯗꯣ ꯗꯤꯇꯦꯜꯁꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ RJ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯃꯟꯊ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯄꯦꯃꯦꯟ ꯈꯔ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯅꯥ ꯂꯦꯞꯁꯟꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁ꯭ꯀꯤꯝꯁꯦ ꯒꯣꯜꯗꯟ ꯍꯥꯔꯚꯦꯁ ꯍꯥꯏꯅ ꯑꯃꯒ RJ ꯍꯥꯏꯅ ꯑꯃꯒꯅꯦꯕ ꯒꯣꯜꯗꯟ ꯍꯥꯔꯚꯦꯁꯁꯦ ꯃꯥꯏ ꯄꯦꯃꯦꯟꯗꯤ ꯆꯞ ꯃꯥꯟꯅꯩꯌꯦꯕꯀꯣ ꯃꯣꯠꯇꯤ 10 months ꯂꯣꯏꯅꯃꯛ ꯊꯤꯒꯗꯕꯅꯦꯕ ꯑꯗꯨꯕꯨ ꯒꯣꯜꯗꯟ ꯍꯥꯔꯚꯦꯁꯇꯗꯤ ꯑꯩꯈꯣꯏꯒꯤ 13 monthsꯇ ꯃꯥꯏ ꯃꯦꯆꯨꯔꯤꯇꯤ ꯄꯤꯔꯤꯌꯗꯁꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤꯗꯤ ꯑꯗꯨꯝ 10 months ꯊꯤꯔꯒ ꯄꯣꯠ ꯂꯧꯊꯣꯛꯄꯤꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯛꯁꯤꯃꯝ ꯃꯟꯊꯁꯦ 11 months ꯐꯥꯎꯕ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯥꯔ ꯍꯣꯏꯅ ꯑꯗꯨꯝ ꯄꯦꯃꯦꯟ ꯈꯔ ꯑꯥꯏꯗꯔ 5,000 20,000 10,000 ꯀꯣ ꯑꯗꯨ ꯊꯤꯕꯒꯤ ꯑꯦꯃꯥꯎꯟꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯅꯥ ꯈꯔꯒ ꯑꯗꯨꯝ ꯑꯦꯕ꯭ꯔꯤ ꯃꯟth ꯂꯦꯞꯁꯤꯟꯖꯗꯣꯏꯅꯦꯕ
ꯑꯗꯨꯒ ꯍꯌꯦꯡ ꯃꯥꯒꯤ 10 months ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ accumulated gram ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯃꯇꯝꯗꯨꯗꯩꯗꯁꯨ ꯉꯁꯥꯏꯒꯤ gold rate benefit ꯑꯃ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯦꯞꯁꯟꯖꯍꯧꯕꯒꯤ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯍꯌꯦꯡ ꯁꯥꯔꯣꯅ ꯂꯦꯞꯁꯤꯜꯂꯤꯕ ꯒ꯭ꯔꯥꯝꯗꯨꯗꯁꯨ ꯑꯃꯨꯛꯀ making charge 50% ꯐꯥꯎ ꯗꯤꯁꯀꯥꯎꯟ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯅꯥ ꯂꯦꯞꯁꯟꯕꯒꯤ ꯄ꯭ꯂꯥꯟꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯕꯅꯦ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯔꯒ ꯂꯥꯛꯆꯕꯅꯦ ꯁꯤꯅ ꯂꯣꯏꯕꯤꯔꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯁ꯭ꯀꯤꯝꯁꯤꯒꯤ ꯑꯅꯝꯕ ꯐꯣꯀꯁ ꯑꯣꯏꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯦꯅꯤ ꯗꯤꯇꯦꯜꯁ ꯑꯇꯣꯞꯄ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯖꯒꯦ ꯑꯗꯨꯝ ꯌꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯑꯍꯥꯟꯕꯁꯨ ꯊꯦꯡꯅꯔꯕ ꯃꯥꯜꯂꯤꯀꯣ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯇꯣꯅꯤꯂꯤ ꯃꯣꯏꯔꯥꯡꯗꯒꯤ ꯀꯧꯏ ꯑꯗꯨꯒ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯣꯔꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯀꯦꯔꯦꯠꯂꯦꯟ ꯀꯧꯋꯦ ꯇꯥꯇꯥ ꯄ꯭ꯔꯗꯛꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯊꯥꯡꯃꯩꯕꯟꯗ ꯂꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯖꯨꯋꯦꯂꯔꯤꯅꯦ ꯁ꯭ꯇꯣꯔꯅꯦ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯤꯁꯦ ꯗꯥꯏꯃꯟꯁꯀ ꯒꯣꯜꯒꯗ ꯑꯣꯏꯒꯅꯤ ꯅꯦꯆꯔꯦꯜ ꯗꯥꯏꯃꯟ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯄ꯭ꯂꯥꯟꯁꯦ 10 monthsꯀꯤ ꯄ꯭ꯂꯥꯟ ꯑꯣꯏꯗꯣꯏꯅꯦꯕ ꯁꯥꯔꯅ ꯊꯤꯕꯤꯗꯣꯏꯁꯤꯅ ꯑꯣꯡꯂꯤ 9 months ꯈꯛ ꯊꯤꯒꯅꯤ 1 month ꯑꯃꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯔꯗꯒꯤ ꯀꯝꯄꯦꯅꯤ ꯁꯥꯏꯠꯇꯒꯤ ꯍꯥꯞꯄꯒ 11 monthꯇꯒꯤ ꯑꯗꯨꯝ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯕ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯂꯩꯌꯦꯕꯀꯣ ꯑꯥꯏꯀꯣꯟ ꯍꯥꯏꯕ ꯑꯃꯒ ꯑꯦꯁ ꯍꯥꯏꯕ ꯑꯃꯒ ꯑꯥꯏꯀꯣꯟꯁꯤꯅ ꯑꯗꯨꯝ 1000ꯗꯒꯤꯅ ꯑꯗꯨꯝ ꯁꯥꯔꯅ ꯑꯄꯥꯝꯕ 20000 10000ꯗ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯒ ꯑꯦꯁꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯄꯥꯝꯕ ꯌꯥꯎꯕ ꯌꯥꯏꯑꯕꯀꯣ ꯈꯦꯠꯅꯔꯤꯁꯤꯅ ꯑꯥꯏꯀꯣꯟ ꯍꯥꯏꯕ ꯄꯣꯠꯁꯤꯗꯅ ꯊꯥꯒꯤ ꯈꯖꯤꯛ ꯊꯤꯕꯗꯣ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯦꯁꯀꯤꯁꯤꯅ ꯒꯣꯜ ꯔꯦꯠꯁꯦ ꯐꯤꯛꯁ ꯇꯧꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯥꯔꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯜꯂ ꯌꯥꯏ ꯁꯄꯣꯁ ꯁꯥꯔꯅ ꯑꯥꯏꯀꯣꯟꯒꯤꯁꯦ 10000ꯒꯤ ꯌꯧꯕꯤ ꯇꯥꯔꯒꯗꯤ 10000ꯁꯦ 9 monthsꯇ ꯊꯤꯕ ꯃꯇꯝꯗ ꯁꯥꯔꯅ 90000ꯅꯦꯕꯀꯣ ꯑꯗꯨꯗꯒꯤ 10 monthsꯀꯤ 10 ꯁꯨꯕꯒꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯇꯣꯔꯗꯒꯤ 10000 ꯍꯥꯞꯄꯅꯤ ꯑꯗꯨꯒ 11 monthsꯀꯤꯗꯨꯗ 1 lakh ꯇꯥꯕ ꯄ꯭ꯔꯗꯛ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯦ ꯒꯣꯜ ꯂꯣꯟꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯍꯦꯟꯅ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯅ ꯐꯪꯍꯟꯕꯒꯤ ꯊꯥꯒꯤ ꯈꯖꯤꯛ ꯑꯗꯨꯝ ꯁꯦꯚꯤꯡ ꯇꯧꯔꯀꯥꯟꯗ 11 monthsꯇ ꯂꯧꯕ ꯌꯥꯕ 10 monthsꯇ ꯂꯧꯕ ꯌꯥꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤꯅ 10 monthsꯀꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ 10 month ꯐꯥꯎ ꯊꯤꯔꯅꯤ 9 months ꯊꯤꯔꯅꯤ ꯊꯥ ꯑꯃ ꯍꯥꯞꯄꯅꯤ ꯑꯗꯨꯒ 11 monthꯇ ꯂꯧꯕ ꯌꯥꯕ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯃꯊꯪꯒꯤꯁꯤꯗ ꯑꯃꯨꯛ ꯂꯧꯖꯒꯦ ꯑꯩꯈꯣꯏꯁꯦ ꯂꯤꯛꯂꯥꯏ ꯃꯦꯗꯤꯌꯥꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩꯒꯤ ꯃꯤꯡ ꯃꯣꯃꯣꯁꯥ ꯀꯧꯏꯀꯣ ꯁ꯭ꯇꯣꯔꯁꯦ ꯊꯧꯕꯥꯜ ꯄꯣꯁ ꯑꯣꯐꯤꯁꯇ ꯂꯩꯕ ꯑꯣꯏꯗꯣꯏꯅꯦ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯣꯔꯁꯦ ꯒꯤꯐ ꯑꯥꯏꯇꯦꯝ ꯑꯗꯨꯒ ꯐ꯭ꯂꯥꯋꯔ ꯁꯣꯞ ꯑꯣꯏꯗꯣꯏꯅꯦ ꯒꯤꯐ ꯑꯥꯏꯇꯦꯝꯒ ꯐ꯭ꯂꯥꯋꯔ ꯁꯣꯞꯀ ꯑꯣꯏꯗꯣꯏꯅꯦ ꯄꯣꯠꯁꯤꯡꯁꯦ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯦ ꯀꯌꯥꯗꯩ ꯍꯧꯋꯤ ꯑꯃꯗꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯦ ꯑꯌꯥꯝꯕꯅ ꯀꯁꯇꯃꯥꯏꯁ ꯑꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯑꯀꯛꯅꯕ ꯄ꯭ꯔꯥꯏꯁ ꯂꯩꯇꯦ ꯀꯁꯇꯃꯔꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯦꯝ ꯁꯥꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯑꯣꯏꯅ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯕꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯍꯧꯕꯒꯤ ꯃꯤꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯕꯤꯕꯒꯦ ꯑꯗꯨꯇꯪ ꯃꯦꯟ ꯑꯣꯏꯅꯀꯣ ꯑꯦꯚꯔꯦꯁꯇ 150 to 500ꯀꯤ ꯔꯦꯟꯖꯀꯤ ꯑꯣꯏꯕ ꯐ꯭ꯂꯥꯋꯔ ꯕꯨꯀꯦꯒꯨꯝꯕꯁꯦ ꯃꯤꯅ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯁꯤꯗ ꯑꯃꯨꯛ ꯆꯪꯖꯔꯛꯀꯦ ꯑꯩꯈꯣꯏꯁꯦ ꯂꯤꯛꯂꯥꯏ ꯃꯦꯗꯤꯌꯥꯗꯒꯤ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯊꯝꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯃꯤꯡꯅ ꯔꯤꯛ ꯗꯤꯖꯥꯏꯟ ꯋꯥꯔꯛꯁꯣꯞ ꯀꯧꯋꯦ ꯑꯗꯨꯒ ꯁꯤꯅ AVRDꯅ ꯗꯦꯜꯂꯤ ꯕꯦꯁ ꯀꯝꯄꯅꯤ ꯑꯥꯔꯀꯤꯇꯦꯛꯆꯔ ꯐꯔꯝꯅꯦꯕꯀꯣ ꯃꯣꯏꯗ ꯀꯝꯄꯅꯤꯁꯤꯒ ꯇꯥꯏ ꯑꯞ ꯇꯧꯔꯒ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯕꯤꯜꯗꯤꯡ ꯗꯤꯖꯥꯏꯟ ꯑꯗꯩ ꯂꯦꯟꯁꯀꯦꯞ ꯗꯤꯖꯥꯏꯟꯅꯆꯤꯡꯕ ꯏꯟꯇꯤꯔꯤꯌꯔ ꯗꯤꯖꯥꯏꯟ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯏꯝꯐꯥꯜꯗ ꯕꯦꯁ ꯇꯧꯕꯁꯤꯅ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯑꯣꯐꯤꯁ ꯃꯁꯥ ꯁꯥꯔꯚꯤꯁꯦꯁ ꯑꯩꯗꯨꯗ ꯇꯧꯖꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣꯗꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣ ꯇꯧꯅꯅꯕ ꯃꯣꯗꯦꯜ ꯀꯩꯅꯣꯗꯨꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯕꯅꯦꯀꯣ ꯃꯥꯏ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯥꯔꯀꯤꯇꯦꯛꯁꯤꯅ ꯃꯥꯁꯤ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯏꯝꯐꯥꯜꯗ ꯕꯦꯁ ꯇꯧꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤꯒꯤ ꯀꯩꯅꯣ ꯔꯤꯛ ꯗꯤꯖꯥꯏꯟꯁꯦ ꯄꯥꯝꯃꯒꯗꯤ ꯀꯔꯝꯕ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯔꯛꯇꯣꯏꯅꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯖꯩꯗ ꯑꯗꯨꯝ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯕꯦꯁꯀꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯎꯔꯛꯄ ꯌꯥꯅꯤ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝ ꯍꯥꯏꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛꯇꯤ ꯂꯩꯇꯕ꯭ꯔꯥ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝꯗ ꯐꯦꯁꯕꯨꯛ ꯑꯣꯔ IGꯗꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯑꯣꯐꯂꯥꯏꯟ ꯀꯩꯅꯣ ꯑꯣꯏꯅ ꯀꯟꯁꯜꯇꯦꯁꯟ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯐꯣꯟ ꯅꯝꯕꯔꯗꯤ ꯂꯩꯒ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯥꯔꯀꯤꯇꯦꯛꯇꯨꯒꯤ ꯑꯗꯨꯝ ꯄꯔꯁꯣꯅꯦꯜ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯁꯤ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏꯀꯣ 8527817220 ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯃꯊꯪꯒꯤ ꯁ꯭ꯇꯣꯔꯁꯦ ꯑꯃꯨꯛ ꯍꯪꯖꯒꯦ ꯏꯅꯦ ꯀꯣꯏꯁꯟ ꯑꯝꯇꯪ ꯍꯪꯖꯒꯦ ꯉꯔꯥꯡꯁꯨ ꯍꯪꯖꯔꯝꯃꯕꯅꯦ ꯑꯗꯣ ꯑꯝꯇꯪ
ꯈꯥꯡꯗꯕꯤꯗ ꯑꯝꯇꯪ ꯂꯧꯖꯒꯦ ꯀꯩ ꯍꯪꯁꯤꯒꯦ ꯃꯣꯏ ꯌꯥꯝꯗꯤ ꯍꯪꯉꯛꯑꯅꯣ ꯑꯩ ꯌꯥꯝ ꯋꯥꯏ ꯏꯅꯦꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯍꯥꯏꯁꯤꯒꯦ ꯃꯤꯡ ꯂꯩꯐꯝꯁꯨ ꯍꯥꯟꯅ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡꯅꯅꯦ ꯍꯖꯥꯔꯤꯃꯌꯨꯝ ꯎꯁꯥꯔꯥꯅꯤ ꯗꯦꯕꯤ ꯂꯩꯐꯝꯅ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤ ꯑꯗꯨꯒ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯀꯦꯕꯤ ꯐꯤꯂꯥꯟꯇ꯭ꯔꯣꯐꯤꯁꯦ ꯊꯥꯏꯅ ꯃꯃꯥ ꯍꯥꯟꯅ 2000 ꯀꯌꯥ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯐꯥꯎꯗ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯗꯒꯤ ꯂꯩꯔꯛꯄ ꯀꯨꯏꯔꯕ ꯑꯔꯤꯕ ꯀꯩꯅꯣ ꯑꯃꯅꯦꯁꯦ ꯑꯗꯨꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁ꯭ꯇꯣꯔ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯁꯦ ꯋꯥꯛꯁꯦꯠꯅ ꯀꯩꯅꯣꯗ ꯈꯥꯕꯝ ꯂꯝꯈꯥꯏꯗ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯈꯥꯕꯝ ꯂꯝꯈꯥꯏꯗ ꯂꯩꯌꯦꯕ ꯑꯗꯨ ꯋꯥꯛꯁꯦꯠꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯁꯅ ꯅꯤꯡꯊꯦꯝꯆꯥ ꯀꯥꯔꯣꯡꯗ ꯑꯗꯒꯤ ꯑꯃꯅ ꯁꯤ ꯋꯥꯡꯈꯩ ꯄꯥꯟꯊꯣꯏꯕꯤ ꯑꯥꯔꯀꯦꯠꯇ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯔꯛꯇꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯣꯡꯃꯗꯣꯜꯅ ꯄꯨꯊꯣꯛꯄ ꯂꯐꯣꯏ ꯃꯀꯨꯗꯒꯤ ꯁꯨꯡꯖꯕ ꯅꯣꯡꯃꯗꯣꯜ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯑꯁꯤ ꯃꯈꯜ ꯀꯌꯥꯒꯤ ꯐ꯭ꯂꯦꯚꯔꯁꯨ ꯐꯪꯕꯤꯒꯅꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯑꯁꯤꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯃꯦꯟꯇꯦꯟ ꯇꯧꯕꯇ ꯅꯠꯇꯅ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯊꯛꯄꯅ ꯇꯨꯝꯕ ꯆꯥꯕ ꯅꯨꯡꯉꯥꯏꯍꯜꯂꯤ ꯀꯣꯛ ꯆꯤꯛꯄ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯕꯤꯔꯒꯅꯤ ꯅꯣꯡꯃꯗꯣꯜ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯅꯨꯃꯤꯠꯅ ꯃꯁꯦꯛ ꯃꯉꯥꯜ ꯄꯤꯕꯒꯨꯝ ꯑꯩꯒꯤꯁꯨ ꯄꯤꯕꯤꯔꯤ ꯅꯣꯡꯃꯗꯣꯜ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯏꯔꯝꯗꯝꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯣꯡꯃꯗꯣꯜꯅ ꯄꯨꯊꯣꯛꯄ ꯂꯐꯣꯏ ꯃꯀꯨꯗꯒꯤ ꯁꯨꯡꯕ ꯅꯣꯡꯃꯗꯣꯜ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯊꯛꯄꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯃꯦꯟꯇꯦꯟ ꯇꯧꯕꯇ ꯅꯠꯇꯅ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯕꯤꯔꯒꯅꯤ ꯅꯣꯡꯃꯗꯣꯜ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯦꯝꯍꯧꯔꯤꯕ ꯁ꯭ꯇꯣꯜꯁꯤꯡ ꯑꯁꯤ ꯑꯃꯃꯝꯇ ꯆꯪꯗꯨꯅ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯕ꯭ꯔꯗꯔ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯇꯥꯃꯣ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯂꯤꯛꯂꯥꯏ ꯃꯦꯗꯤꯌꯥꯗꯒꯤ ꯂꯥꯛꯆꯕꯅꯦ ꯑꯃꯗꯤ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯊꯧꯆꯣꯝ ꯔꯥꯃꯦꯁꯣꯔ ꯑꯩ ꯀꯩꯅꯣꯒꯤ ꯗꯤꯖꯥꯏꯅꯔ ꯑꯣꯏꯅ ꯁꯤ ꯐꯣꯔꯦꯃꯥꯁꯦ ꯑꯩ ꯕ꯭ꯔꯥꯟ ꯅ꯭ꯌꯨ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕ ꯑꯣꯏꯅ ꯑꯩ ꯉꯔꯥꯡ ꯑꯩꯒꯤ ꯁꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯊꯤꯅꯨꯡꯒꯩ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯗ꯭ꯔꯦꯁꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯗꯤꯇꯦꯜꯁ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨꯅꯦ ꯀꯃꯥꯏ ꯇꯧꯕ ꯗ꯭ꯔꯦꯁꯁꯤꯡꯅꯣ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯐꯣꯔꯃꯦꯜ ꯋꯦꯌꯔ ꯉꯥꯛꯇ ꯑꯣꯏ ꯃꯦꯟꯂꯤ ꯕ꯭ꯂꯦꯖꯔ ꯑꯗ ꯀꯣꯠ ꯑꯣꯚꯔꯀꯣꯠ ꯑꯣꯏꯅ ꯑꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯑꯩ ꯏꯟꯁꯄꯥꯌꯔ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗꯒꯤꯅ ꯅꯣꯡꯉꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯩꯆꯤꯟ ꯀꯩ ꯊꯥꯕ ꯑꯗꯨꯗꯒꯤꯗꯤ ꯐꯥꯔꯁ ꯃꯣꯔꯅꯤꯡ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡ ꯃꯪꯁꯜꯂꯛꯄ ꯑꯗꯒꯤꯗꯤ ꯅꯣꯡꯖꯥꯕꯤ ꯃꯆꯨꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯌꯥꯝ ꯀꯂꯔ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯒꯤ ꯏꯟꯁꯄꯥꯌꯔ ꯇꯧꯔꯒ ꯑꯩ ꯀꯂꯦꯛꯁꯟꯁꯦ ꯁꯦꯝꯖꯈꯤꯕꯅꯤ ꯄ꯭ꯔꯥꯏꯁꯤꯡꯁꯤ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯃꯗꯤ ꯁ꯭ꯇꯥꯔꯇꯤꯡ ꯇꯨ ꯇꯣꯞꯇꯣ ꯑꯗꯨꯒ ꯇꯥꯛꯄꯤꯌꯨ ꯁ꯭ꯇꯥꯔꯇꯤꯡ 4,000ꯗꯒꯤ ꯍꯧꯔꯒ 10,000 ꯐꯥꯎ ꯇꯥꯏꯅ ꯔꯦꯟꯖ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕ
ꯇꯧ ꯇꯝ ꯋꯥꯍꯪ ꯈꯔ ꯍꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯂꯤꯛꯂꯥꯏ ꯃꯦꯗꯤꯌꯥꯗꯒꯤꯅꯤ ꯂꯤꯛꯂꯥꯏ ꯃꯦꯗꯤꯌꯥꯗꯒꯤꯅꯤ ꯋꯥꯍꯪ ꯈꯔ ꯕ꯭ꯔꯗꯔꯅ ꯁꯦꯠꯄꯤꯔꯤꯕ ꯗ꯭ꯔꯦꯁ ꯌꯥꯝ ꯐꯖꯩꯀꯣ ꯀꯅꯥ ꯁꯦꯝꯕꯤꯕ ꯑꯣꯏꯗꯣꯏꯅꯣ ꯑꯃꯗꯤ ꯃꯤꯡ ꯂꯩꯐꯝꯁꯨ ꯑꯝꯇꯪꯒ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯃꯃꯤꯡꯅ ꯎꯠꯇꯝ ꯀꯧꯏ and dressꯕꯨꯗꯤ I'm just trying ꯑꯁꯤꯗ ꯍꯧꯖꯤꯛ ꯁ꯭ꯇꯣꯜꯗꯒꯤꯅꯦ ꯑꯩꯅ try ꯇꯧꯔꯤꯁꯦ. They called me up to check this dress, so I really love this dress. They're very nice. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯗꯔ ꯏꯚꯦꯟ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯑꯦꯟꯖꯣꯏ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧ Ngasina first day ne ai laise, but somehow I see the crowd is pretty excited, like the Manipur the first time is a fashion week haibasi start of city asi akhoi damagdi laibagam phabni for the new upcoming haibatare artists koi mawanga adu young generation ki damagdi what is the moi does it platform ama pibatare basically the artists, fashion designer, makeup, all of that, okay, sort of. So I think that will be help us in the future. But this time I find a lot of excitement with new models and all. So that's what I want to check out. Thank you, brother. Aroy boy na ko, brother. Brother gi iPhone na film kapagi wari ama taje adu gi matang na kom kitang thambiramani. Actually with the I've been in the Manipur industry for the last 20 years I've been working. I'm back here after 22 years that I back tawini. Kay just hero kumbagi na taba. Aina pambasidi iPhone the piriba feature ado magi kay dimension ado ga akoy da kari benefit pigira na khalleba. Khanma matam da Manipur da di film making episode akoy am one house ko. Ado ga iPhone da ka matam da lot of thing will be cut off. Cost production, everything. Asi se aina risks lauraga film mama se copy neba. Aji copy se akoy na mapan chale foreign da chale Texan Belly, Kawai, mayam jaga mafam mafam chala ko shoot tawrini. And asi se kaigino matam da budget chingo okay budget bi khara wange but in future the live by any filmmakers mohai da magdi iPhone ka pa matam da but adugi kana bam phangani budget chu low budget da phawa film pangani lady ba young artist khoi da su matam chana idi mohai da su platform phangba mohai da su kumba phangba yam noi ba haiba tare budget du da edi mohai da yamna producer khangde director mohai da yam noi ba edi mohai da excitement and a lot of content fazaredi stories and by films easily stay away asigi ne aina maram aidi actually film da fangba feature sing do phone da sulo ina fange da kribe ne ba yes aidi the achawa film ka pada budget se around 40-30 lakh change if say ki budget of 30 lakh se base iPhone da phazar number tare di you need lot of equipment, okay. Yeah, phazar magi production cost doing of value 30 ki 15 lakhs tare di I di akoy the late by youngster film the young interest we akoy the asiti am Canada Manipur akoy the am Canada adu asigi magi akoy na lens kra hapaga sir magi features akoy na iPhone ge kra idi copyright ka leiraga semba taradi this is like absolutely 8K 4K for ka pa at the big screen this will be life changing for everyone, for the artists, for Manipuri filmmakers, young, especially I a young filmmaker. This is the first part. Part first, second part. We are also planning to shoot after release November. Plan. Once this film is released, then we will start April, second part. Wishing you all the best, brother. Okay, thank you so much, and I will definitely invite you in our premiere show. Might be we are starting at November. See, the date is not fixed, but the plan is November fixed. I will invite you. Thank you so much for the Fashion Week Manipur. Matangi store sida. Koigi Ma'am Caroline designer. Koi liglay media dagi ni ma'am ado ma'am gi ming lai fam ama di store sigi matang da store sigi matang da wakong I mean Caroline Lexstrom adu ai gi store sina home base ni ko kay samthong longjam leirakta aduga mentally oi na gi di women and kaino da kids ta nupi gi da oi na focus to hai tare ai gi se ma'am gi show se hayeng lai ba mali ka hayeng lai duna ma'am gi
ꯁꯣꯁꯤꯒꯤ ꯃꯇꯥꯡꯗ ꯗ꯭ꯔꯦꯁꯦꯁꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯑꯩꯒꯤ ꯁꯣꯁꯤꯒꯤ ꯑꯩꯒꯤ ꯀꯂꯦꯛꯁꯟꯁꯤꯒꯤ ꯃꯃꯤꯡꯅ ꯒꯥꯔꯗꯦꯟ ꯑꯣꯐ ꯒ꯭ꯔꯦꯁ ꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯤꯅ ꯐ꯭ꯂꯥꯋꯔꯗ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯂꯔ ꯀꯣꯠ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯄꯨꯔꯥ ꯀꯂꯔꯐꯨꯜ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯎꯠꯀꯗꯧꯔꯤ ꯂꯩꯒꯤꯗ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯒꯥꯔꯗꯦꯟ ꯑꯣꯐ ꯒ꯭ꯔꯦꯁ ꯍꯥꯏꯔꯕꯅꯤꯅ ꯎꯠꯀꯗꯧꯔꯤꯁꯦ ꯂꯣꯏꯅ ꯀꯂꯔꯐꯨꯜ ꯑꯣꯏꯔꯒ ꯑꯃꯒ ꯃꯥꯟꯅꯔꯔꯣꯏ ꯑꯗꯨꯒ ꯚꯦꯔꯦꯟ ꯀꯂꯔꯁ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯒꯤꯁꯤꯗ ꯕꯣꯜ ꯒꯥꯎꯟ ꯏꯚꯤꯅꯤꯡ ꯒꯥꯎꯟ ꯑꯗꯨꯒ ꯀꯩꯅꯣ ꯀꯣꯛꯇꯦꯜꯒ ꯒꯥꯎꯟ ꯉꯥꯛꯇ ꯑꯣꯏꯔꯅꯤ 20 ꯗ꯭ꯔꯦꯁꯦꯁ only for women's ꯍꯥꯏꯇꯥꯔꯦ ꯃꯦꯝꯒꯤ ꯏꯚꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯩ ꯐꯖꯗꯦ ꯑꯗꯨꯝ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕ ꯑꯣꯀꯦ ꯑꯗꯨꯒꯤ ꯍꯥꯏꯔꯒꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕꯒ ꯍꯟꯗꯛ ꯌꯥꯎꯕꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯀꯤ ꯁꯤꯜꯂꯤꯕꯁꯤꯒ ꯃꯃꯥꯡꯒꯤ ꯇꯧꯈꯤꯕꯒ ꯌꯥꯝꯅ ꯑꯑꯣꯟꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯣꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯄꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯌꯥꯝꯅ ꯐꯖꯅ ꯃꯆꯥ ꯈꯥꯏꯅ ꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯣꯜ ꯍꯥꯡꯕꯒꯤꯕꯨ ꯑꯣꯏꯔോ ꯑꯗꯒꯤꯗꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯔꯨꯝꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔോ ꯑꯗꯒꯤꯗꯤ ꯐꯦꯂꯤꯁꯤꯇꯦꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯇꯧꯗ꯭ꯔꯤꯕ ꯉꯥꯛꯇ ꯍꯟꯗꯛ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯕꯦꯔꯤ ꯒꯨꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯑꯩꯈꯣꯏ ꯅꯦꯛꯁꯀꯤ ꯕ꯭ꯔꯗꯔꯁꯤ ꯍꯪꯖꯒꯦ ꯕ꯭ꯔꯗꯔ ꯋꯥꯍꯪ ꯈꯔ ꯍꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯂꯤꯛꯂꯥꯏ ꯃꯦꯗꯤꯌꯥꯗꯩ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯕ꯭ꯔꯗꯔ ꯏꯚꯦꯟ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯤꯔꯝꯕꯅꯣ ꯕ꯭ꯔꯗꯔꯁꯤ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅꯁꯨ ꯍꯥꯟꯅ ꯎꯖꯈ꯭ꯔꯦ ꯑꯗꯨ ꯃꯇꯥꯡꯗ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯑꯩ ꯄ꯭ꯔꯤꯌꯥꯀꯥꯟꯇ ꯂꯥꯏꯁ꯭ꯔꯝ ꯁꯤꯗ ꯑꯩꯈꯣꯏ ꯆꯦꯒꯤ ꯁ꯭ꯇꯣꯜ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯍꯟꯗꯛꯀꯤ ꯐꯦꯁꯟ ꯋꯤꯛꯁꯤꯗ ꯗꯤꯖꯥꯏꯅꯔ ꯑꯃ ꯑꯣꯏꯅ ꯌꯥꯎꯋꯦ ꯍꯌꯦꯡ ꯂꯥꯁ ꯗꯦꯗ ꯑꯩꯈꯣꯏ ꯆꯦꯒꯤꯁꯨ ꯁꯣ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯉꯔꯥꯡ ꯐꯥꯔꯁ ꯗꯦꯗꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯑꯗꯨꯝ ꯍꯪꯆꯤꯠ ꯐꯥꯎ ꯑꯗꯨꯝ ꯁꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯅꯧꯕ ꯄꯨꯊꯣꯛꯄꯤꯕ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯕ꯭ꯔꯗꯔꯒꯤ ꯄ꯭ꯂꯥꯟꯁ ꯂꯩꯕꯤꯕ꯭ꯔꯥ ꯐꯤल्ꯝꯁꯦ ꯍꯟꯗꯛ ꯑꯃ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤ ꯍꯟꯗꯛꯀꯤꯁꯦ ꯂꯥꯏꯐ ꯑꯦꯛꯁꯟ ꯁꯣꯔꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯏꯟꯇꯔꯂꯨꯠ ꯍꯥꯏꯅ ꯐꯤल्म ꯑꯃ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯂꯣꯏꯗ ꯉꯥꯏꯔꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯗꯔ ꯋꯤꯁꯤꯡ ꯌꯨ ꯑꯣꯜ ꯗ ꯕꯦꯁ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯅꯦꯛꯁꯀꯤ ꯁ꯭ꯇꯣꯜ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯁ꯭ꯇꯣꯜꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯏꯁꯥꯒꯤ ꯃꯤꯡꯅ ꯑꯩ ꯍꯣꯜ ꯇꯧꯖꯒꯦ ꯏꯁꯥꯒꯤ ꯃꯤꯡꯅ ꯖꯤꯍꯥꯟ ꯁꯤꯡ ꯑꯩꯈꯣꯏꯅ ꯆꯥꯟꯗꯦꯜꯗꯩꯅꯦ ꯃꯣꯟꯁꯥꯡ ꯇ꯭ꯔꯥꯏꯕ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯁ꯭ꯇꯣꯜꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯕ ꯃꯅꯨꯡꯗ ꯄꯨꯁꯟꯈ꯭ꯔꯕ ꯂꯣꯏꯅ ꯄꯨꯔꯕ ꯍꯣꯏ ꯑꯗꯣ ꯀꯔꯤ ꯊꯝꯕꯤꯔꯤꯅꯣ ꯑꯃꯗꯤ ꯀꯔꯤ ꯂꯩꯔꯤ ꯑꯁꯤꯗꯤ ꯅꯨꯄꯤ ꯀꯩꯅꯣ ꯑꯣꯏꯅ ꯌꯥꯝ ꯈꯪꯗꯦ ꯏꯆꯦꯗ ꯑꯣꯏꯅ ꯀꯩꯅꯣ ꯍꯪꯕꯤꯔꯣ ꯃꯤꯡ ꯑꯣꯏꯅ ꯏꯆꯦꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯃꯤꯡ ꯁꯨꯟꯗꯔꯤ ꯀꯧꯖꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯁꯦ ꯃꯣꯟꯁꯥꯡ ꯇ꯭ꯔꯥꯏꯕꯀꯤꯀꯣ ꯆꯥꯟꯗꯦꯜꯒꯤ ꯅꯥꯒꯥꯒꯤꯅꯦ ꯑꯗꯨꯒ ꯗꯤꯖꯥꯏꯅꯔ ꯗꯤꯟꯁꯥ ꯃꯥꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯦꯌꯔ ꯕꯦꯟꯅꯦꯀꯣ ꯅꯨꯄꯤꯒꯤ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯁꯔꯨꯛꯇꯤ ꯐꯦꯁꯟꯒꯤꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯉꯥꯏ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯌꯥꯟꯕ ꯑꯩꯈꯣꯏꯁꯤꯅ ꯅꯨꯄꯤꯅ ꯁꯦꯠꯀꯗꯕ ꯐꯅꯦꯛ ꯉꯥꯛꯇꯅꯤ ꯄ꯭ꯔꯥꯏꯁꯁꯤꯡꯁꯤ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯖꯦꯛꯇꯤ ꯈꯪꯗ꯭ꯔꯦꯀꯣ ꯊꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯗꯤꯁꯄ꯭ꯂꯦꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯨꯔꯛꯆꯕꯅꯦꯕ ꯁꯤꯁꯦ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯁ꯭ꯇꯣꯜꯗ ꯑꯃꯨꯛ ꯆꯪꯖꯒꯦ ꯑꯩꯈꯣꯏ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯁ꯭ꯇꯣꯜꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯑꯩ ꯃꯤꯡ ꯇꯥꯅꯤꯌꯥ ꯌꯨꯝꯈꯥꯏꯕꯝ ꯑꯗꯨꯒ ꯁ꯭ꯇꯣꯔꯁꯤꯅ ꯄ꯭ꯔꯤꯇꯤ ꯂꯤꯇꯜ ꯊꯤꯡꯁ ꯑꯦꯟꯇꯤ ꯇꯥꯔꯅꯤꯁ ꯑꯣꯏꯗꯣꯏꯅꯦ ꯁ꯭ꯇꯤꯜꯗ ꯁ꯭ꯇꯤꯜ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯣꯝ ꯄꯦꯖ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯒ ꯑꯣꯏꯅ ꯇꯧꯋꯦ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯌꯨꯝꯗ ꯁꯥꯕ ꯑꯣꯏꯕꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯠꯇꯦ ꯃꯄꯥꯟꯗꯒꯤ ꯗꯤꯇꯦꯜꯁ ꯐꯖꯅ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯁꯨꯝ ꯀꯔꯤ ꯄꯣꯠꯁꯤꯡ ꯊꯝꯕꯤꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯖꯨꯋꯦꯂꯔꯤ ꯑꯅꯝꯕꯅ ꯁꯨꯔꯦ ꯕꯦꯡꯒꯜꯁꯀꯨꯝꯕ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯏꯌꯥꯔꯤꯡꯁꯀꯨꯝꯕ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯁ꯭ꯇꯥꯔꯇꯤꯡ ꯄ꯭ꯔꯥꯏꯁꯅ 200ꯗꯒꯤ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ 2500 ꯑꯗꯨꯃꯥꯏꯅ ꯄꯣꯠꯁꯤꯡꯁꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤꯅ ꯁꯤꯖꯤꯟꯅꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯉꯥꯛꯇ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯅꯨꯄꯤꯒꯤ ꯉꯥꯛꯇ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯊꯝꯃꯦꯕ ꯃꯄꯥꯟ ꯂꯝꯗ ꯕꯦꯁ ꯇꯧꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯜꯂꯛꯄ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯅꯝꯕꯅ ꯃꯨꯝꯕꯥꯏ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ ꯑꯃꯗꯤ ꯁꯤꯁꯦ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤꯇꯤ ꯂꯤꯇꯜ ꯊꯤꯡꯁ ꯍꯥꯏꯁꯦ ꯁꯤ IGꯗ ꯑꯗꯨꯝ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯐꯦꯁꯕꯨꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦ FBꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯍꯣꯏ ꯑꯗꯨꯝ ꯐꯣꯟ ꯅꯝꯕꯔ ꯃꯌꯥꯝꯅ ꯑꯣꯔꯗꯔ ꯇꯧꯅꯤꯡꯉꯁꯨ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯐꯣꯟ ꯅꯝꯕꯔꯁꯦ ꯀꯥꯔꯠꯇ ꯌꯦꯡꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ
ꯅꯝꯕꯔꯁꯦ 8510920434 ꯁꯤꯗ ꯑꯗꯨꯝ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕꯗ ꯂꯥꯛꯄ ꯃꯤꯅꯀꯣ ꯁꯤ ꯀꯥꯔꯠꯇ ꯌꯦꯡꯉꯒ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯀꯥꯔꯠ ꯑꯃ ꯑꯗꯨꯝ ꯑꯧ ꯌꯥꯔꯦ ꯂꯩꯕ꯭ꯔꯥ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯁ꯭ꯇꯣꯜ ꯑꯦꯅꯣꯃꯤꯛꯁ ꯄꯥꯕ ꯈꯤꯇꯪ ꯊꯣꯛꯇ꯭ꯔꯦ ꯃꯌꯦꯛꯁꯤꯡꯁꯦ Anonymous Studios. खितंग चंगजरक्केको ब्रदरगी मिंग लेफम अमदी स्टोर सिगी मतंगदा वफम खर थम Okay, I ming na Tennyson Koje. I is a Manipur gi hamba streetwear brand and how to sabane bako. Streetwear brand se koi gi aina Mumbai da manufacture torga design branding in a to zay bako. Adana Manipur hamba puturok pa amina ying biona those are pane stores. Searching je akoina paamagadi mayamna paamagadi krai da fangani amadi I gi Instagram da contact to bi ai ko. I gi website su le zay ba. Adu maina torga design sa ina manga khara to zay ba. Hamba first collection ni manga khatang to zay bako. Ada t-shirt katang to jaisina t-shirt ti mi lo na accessible oi jabado kani no pare sunu pi let pe ya jabado ada gi smile manga khatang putok cheba ada ga mai sport se gi color manga ne ha bagi de ko ada ga pot se lo na ma ya mana screen print to oi ba for example si is screen print ne ba ada ga aina hapsari se kai gi mamang se screen print se na high density ko jeba ko kitang thagala lei ba sa smile lei se ada color ga se reinforced color ne hiding up se tight oi ba ada smile da pot se kamai tok jage hai ba ga Manipur da phangjari ba product se ga quality se yamne different lei se ba ko amai oi ba sagi brand mani sagi brand trademark oi jara ba registered oi ba brand ne ba sagi Mumbai da torma Mumbai da ina shift tok jara ne ba sagi brand name je kari hai no meaning kari hai no aduga kari wakalon da so basically Anonymous Studios hai jaba ne ba ko Anonymous Studios se ina logzaba maming se anonymous se derive tok jaba Anonymous si kamaina lakpana hai taraga da aigi motto se aigi brand gi kena se resilience and solitude hai jaba ne ba sigi meaning se ka haibano da khoi gi phanamna struggle torsu ama orsu silently toroga kabado adade Anonymous harga Anonymous Studios hana thojagi ba ade just short story ne ko amaina le jaba price range je kya de kya bu price 1300 and 1500 pole je ba for example sigi na embroidery yawa machine na phuba embroidery ne ba asi 40000 stitches mu yawa ba sigi na manufacturing cost kitang yamba adena 1500 oi je ba ko atopa normal atopa sina 1300 oi ba adugi price se tele je amno ngajer brother marakthana aten ba break mo amtang laujagi ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯣꯡꯃꯗꯣꯜꯅ ꯄꯨꯊꯣꯛꯄ ꯂꯐꯣꯏ ꯃꯀꯨꯗꯒꯤ ꯁꯨꯡꯖꯕ ꯅꯣꯡꯃꯗꯣꯜ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯑꯁꯤ ꯃꯈꯜ ꯀꯌꯥꯒꯤ ꯐ꯭ꯂꯦꯚꯔꯁꯨ ꯐꯪꯕꯤꯒꯅꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯑꯁꯤꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯃꯦꯟꯇꯦꯟ ꯇꯧꯕꯇ ꯅꯠꯇꯅ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯊꯛꯄꯅ ꯇꯨꯝꯕ ꯆꯥꯕ ꯅꯨꯡꯉꯥꯏꯍꯜꯂꯤ ꯀꯣꯛ ꯆꯤꯛꯄ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯕꯤꯔꯒꯅꯤ ꯅꯣꯡꯃꯗꯣꯜ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯅꯨꯃꯤꯠꯅ ꯃꯁꯦꯛ ꯃꯉꯥꯜ ꯄꯤꯕꯒꯨꯝ ꯑꯩꯒꯤꯁꯨ ꯄꯤꯕꯤꯔꯤ ꯅꯣꯡꯃꯗꯣꯜ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ इरमदमसिदा अहानबा ओइना नोंगमदोलना पुथोकपा लफोय मकुदगी सुंगबा नोंगमदोल बनाना पिल्स टी बनाना पिल्स टी थकपना ब्लड प्रेशर मेंटेन तौबता नतना हार्ट की लाइना कयादगी सुंगाक थोकप ngamhalli अफबा क्वालिटी दा अहोंगबा ममलदा फंगबिरगनी नोंगमदोल बनाना पिल्स टी
ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯣꯡꯃꯗꯣꯜꯅ ꯄꯨꯊꯣꯛꯄ ꯂꯐꯣꯏ ꯃꯀꯨꯗꯒꯤ ꯁꯨꯡꯖꯕ ꯅꯣꯡꯃꯗꯣꯜ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯑꯁꯤ ꯃꯈꯜ ꯀꯌꯥꯒꯤ ꯐ꯭ꯂꯦꯚꯔꯁꯨ ꯐꯪꯕꯤꯒꯅꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯑꯁꯤꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯃꯦꯟꯇꯦꯟ ꯇꯧꯕꯇ ꯅꯠꯇꯅ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯊꯛꯄꯅ tumba chaba nungai halli kok chikpa amadi wakhal nungai taba kaya dagisu ngakthokpa ngamhalli afaba quality ahoma mamalda phangbiragani nongmadol banana pills ti break ki matung mayam utaram noksari yambagi ngarang so thokraba male ko ngarang loi ado yambagi mingle pham amadi store ki matang da khar tham ai Silex kaujai ai nangpal kangjabi machindagi koi ning TV collection gi haitare ko yambagi design sing sigi matang da wafam see say it's a combination of everything ai gi puthokiba hanagi kai hani laijaba collection mayam do in pullaga I want to it's like a retrospect as mayam mix and match ne koi gi hanging mun na sinjaba ko fashion show asiga asida so utpigiba asiga mapalamda so utpigiba asiga kari kari khenaba ubibage ken yam khenai ba ko akoi gi platform dena koina ai di Lakme Fashion Week ki platform da yaujarak pani ado hanging moon su hujikti they are also coming up yam phajana ngasai gi akoi gi mapan longgi chanabi akoi gi protocol nga aga aduga koi chanabi akoi gi just concentrating on only on fashion tauraga tamo brojen na sinjaba se yamna hujik yam phai haitare ko yam nang asagi it's a very good step lebiriba item singje sigi matang da details kitang phajana dum takpi akoi sigi item ma'am se akoi gi si se akoi kai ba mamangi autumn winter collection oidone ba sigi laizari ba akoi gi everything is created akoi isana create tawjab haitare ko sigi print se handmade even graphic also si laizari ba akoi gi print se isagi ne haitare akoi selection thari se so it's customized isana dum so right from scratch haitare pencil da ye aga hora aga dum si yona tara ine badum so sigi print say it's only my print me atop ju copy to we are sidi isagi oizare sidi tai okay see me am akoi gi it's a collection based on akoi gi underwater da gi inspired to bune ko so we have used a lot of this cowrie shells kumba so I mean yeng views da dum asagi everything is a sea based dagi atai lemhauri ba sing sida dum takpi bi sisina khoi gi sengna hai matamda aiji kurta pajama gum ni am tawde but akoi manipur gi chanabi yon nupa gi habit fashion je habit on thokna ba ko so it's a trial ne so but well received oidi oi thangna ba store se chu yamagi oidera natraga to sina akoi ning TV gi material sing se chamana bra nupa sing gi collection sing je manate khara dang asai gi this is cotton akoi manipur da saba poti oidi oidre ba ko adoi ta su akoi gi user friendly oi ba ko sing na matam da suba chamba nungai ba akoi maitai gi phi se suba chamba su nungdi nungai adoi ta su last se shin mange ba ado akoi hujik tawri se maitai phi se kamaina saraga akoi mapan da gi lei da ba yana ba ko lei su leining de ba akoi isana sari san semja de phaidana price range sing je habi ba ya bra price range se akoi gi lupagi se set se it starts from phaijom ke kalo yaroga 6000 te hore so loi 3 piece set yam tangba makti oide ba oide ai isagi oina di asumna mapan yum di khatange badum adu manipur gi oina market capture su tau na ba haitare ko aduna dum affordable hena leibang leibi na ba affordable sina koi gi haitare ko koi gi Nehru's jacket si sing sigi price range la dum takpi si akoina yon ma matam da 6000 si khatang dum yole ba khut ki handwork yaw banina aduga sigum masina koi gi haitare ko san sajaba ngak tene ba si jo san sa phi di san sa ba nate ko sigi koi mirror work si isana to bu ngak tene ba koi gi so si kurta set se I think 7500 tagi start to thank you brother thank you so much for having me thank you koi hanging mun na sinjari ba
ꯑꯩꯁꯦ ꯉꯔꯥꯡꯁꯨ ꯂꯥꯛꯆꯔꯝꯃꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯥꯏ ꯃꯦꯗꯤꯌꯥꯗ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯃꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯀꯩꯊꯦꯜꯂꯥꯛꯄꯝ ꯔꯥꯖꯦꯁꯔꯤ ꯗꯦꯕꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯈꯨꯔꯥꯏꯖꯝ ꯂꯩꯔꯛꯇꯒꯤꯅꯤ ꯑꯩꯒꯤ ꯌꯨꯅꯤꯠꯀꯤ ꯃꯃꯤꯡꯅ ꯗꯦꯕ ꯐꯨꯗ ꯏꯟꯗꯁꯇ꯭ꯔꯤꯁ ꯏꯟꯗꯁꯇ꯭ꯔꯤꯁꯤꯒꯤ ꯃꯈꯥꯗ ꯑꯩꯅ ꯁꯥꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯏꯠ ꯑꯗꯩ ꯐ꯭ꯔꯨꯏꯠ ꯄꯥꯎꯗꯔ ꯑꯗꯩ ꯁ꯭ꯄꯥꯏꯁꯦꯁ ꯑꯗꯒꯤ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯎ ꯃꯣꯔꯣꯛ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯀꯪꯍꯟꯕ ꯑꯗꯩ ꯂꯨꯍꯣꯡꯕꯒꯤ ꯀꯕꯣꯛ ꯆꯦꯡꯄꯥꯛ ꯀꯕꯣꯛ ꯇꯥꯎꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯊꯣꯛꯆꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯥꯏꯅ ꯑꯌꯥꯝꯕ ꯑꯣꯏꯕ ꯐꯪꯕꯤꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯆꯥꯅ ꯊꯛꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯉꯥꯛꯇꯅꯤ ꯑꯃꯃꯝ ꯁꯨꯝ ꯗꯤꯇꯦꯜꯁ ꯑꯗꯨꯝ ꯇꯥꯛꯄꯤꯕ ꯗꯤꯇꯦꯜꯁꯦ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯑꯝꯂꯥ ꯄꯥꯎꯗꯔ ꯀꯥꯟꯅꯃꯤꯅꯁꯤꯅ ꯑꯩꯈꯣꯏ ꯕ꯭ꯔꯥꯟ ꯅꯦꯝꯁꯦ ꯀꯥꯟꯅꯃꯤꯅꯁꯤꯅꯤ ꯑꯗꯣ ꯃꯅꯤ ꯐ꯭ꯔꯦꯁ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯚꯦꯂꯨ ꯆꯦꯟ ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯩꯈꯣꯏ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯃꯈꯥꯗ ꯃꯣꯏꯅ ꯃꯣꯏꯒꯤ ꯕ꯭ꯔꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯃꯣꯏꯅꯁꯨ ꯌꯣꯟꯕꯤ ꯃꯣꯃꯥꯒꯤ ꯑꯥꯎꯠꯂꯦꯠꯇ ꯑꯗꯒꯤ ꯁꯤꯅ ꯍꯩꯕꯨꯡ ꯄꯥꯎꯗꯔꯁꯤꯁꯨ ꯃꯅꯤ ꯐ꯭ꯔꯦꯁꯀꯤ ꯃꯈꯥꯗ ꯃꯣꯏꯅꯁꯨ ꯌꯣꯜꯂꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯌꯣꯜꯂꯤ ꯑꯗꯣ ꯃꯣꯏ ꯃꯈꯥꯗ ꯄꯦꯀꯦꯖꯤꯡꯒꯤ ꯄ꯭ꯔꯥꯏꯁꯀꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯒꯤ ꯍꯩꯕꯨꯡ ꯄꯥꯎꯗꯔꯁꯤꯅ 200 ꯑꯗꯨꯒ ꯍꯩꯀꯨꯁꯤꯅ 180 ꯑꯗꯣ ꯍꯩꯕꯨꯡꯁꯤꯅ ꯈꯔ ꯇꯥꯡꯉꯦ ꯒ꯭ꯔꯥꯝꯁꯨ 150 ꯒ꯭ꯔꯥꯝ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯗꯨꯗ 200 ꯑꯣꯏꯕ ꯑꯗꯨꯒ ꯍꯩꯀꯨꯁꯤꯅ 200 ꯒ꯭ꯔꯥꯝ ꯑꯣꯏꯕ ꯑꯗꯨꯒ 180 ꯑꯣꯏꯕ ꯑꯗꯩ ꯁꯤꯗ ꯑꯃꯨꯛ ꯍꯩꯀꯨꯒꯤ ꯆꯥꯁꯨ ꯑꯃꯨꯛ ꯄꯨꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯆꯥ ꯃꯅꯥꯁꯦ ꯁꯤꯅ ꯒ꯭ꯔꯤꯟ ꯇꯤꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣই ꯆꯉꯥꯡ ꯂꯣꯟꯕꯗ ꯆꯥ ꯃꯅꯥ ꯈꯔ ꯊꯥꯗꯔꯒ ꯊꯛꯄ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯍꯩꯀꯨꯒꯤ ꯑꯝꯂꯥ ꯇꯤꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝꯗꯅ ꯍꯥꯞꯄꯒ ꯑꯗꯨꯝ ꯆꯉꯥꯡꯗꯧꯅ ꯁꯤꯗꯗꯤ ꯒ꯭ꯔꯤꯟ ꯑꯣꯏꯅ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯅꯤ ꯃꯆꯨꯁꯦ ꯆꯉꯥꯡꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯔꯣꯏ ꯁꯨꯃꯥꯏꯅ ꯑꯝꯂꯥ ꯒ꯭ꯔꯤꯟ ꯇꯤꯁꯤꯃ ꯄꯨꯊꯣꯛꯑꯦ ꯑꯗꯨꯒ ꯍꯩꯕꯨꯡꯒꯤꯁꯨ ꯒꯥꯔꯁꯤꯅꯤꯌꯥ ꯇꯤꯅ ꯄꯨꯊꯣꯛꯑꯦꯕ ꯁꯤꯁꯨ ꯊꯛꯄꯗ ꯍꯛꯆꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯟꯕ ꯆꯥꯕ ꯇꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯠ ꯍꯦꯟꯕꯁꯦ ꯂꯧꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣꯛꯁꯤꯁꯥꯏꯇ꯭ꯔꯤꯛ ꯑꯦꯁꯤꯗ ꯌꯥꯎꯕꯅꯤꯅ ꯍꯩꯕꯨꯡꯁꯤ ꯁꯤꯖꯤꯟꯅꯕꯗ ꯑꯩꯈꯣꯏ ꯋꯦꯠ ꯍꯟꯊꯕꯒꯤꯗꯤ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯏꯠꯇ ꯑꯩꯈꯣꯏꯅ ꯍꯩꯅꯧ ꯃꯦꯡꯒꯣ ꯀꯦꯟꯗꯤ ꯆꯤꯂꯤ ꯍꯥꯏꯁꯦ ꯃꯦꯡꯒꯣꯁꯦ ꯊꯨꯝꯁꯨ ꯈꯔ ꯍꯥꯞꯄꯅꯤ ꯆꯤꯅꯤꯁꯨ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯔ ꯆꯥꯏꯁꯤꯜꯂꯒ ꯇꯧꯕꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯌꯥꯝ ꯄꯥꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ ꯄꯩꯈꯥ ꯊꯥꯔꯝꯗꯥꯏ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯁꯤꯗ ꯐꯪꯉꯤꯁꯤ ꯒꯤꯂꯣꯏ ꯅꯤꯡꯊꯧ ꯈꯣꯡꯂꯤꯁꯦ ꯃꯥꯒꯤ ꯁ꯭ꯇꯦꯝꯁꯦ ꯀꯪꯍꯜꯂꯒ ꯃꯀꯛ ꯇꯧꯔꯒ ꯀꯪꯍꯜꯂꯒ ꯇꯧꯔꯤꯁꯦ ꯗꯦꯜꯂꯤꯗ ꯍꯟꯗꯛ ꯋꯥꯔꯜ ꯐꯨꯗ ꯏꯟꯗꯤꯌꯥꯗꯁꯨ ꯌꯥꯝ ꯆꯠꯂꯦ ꯁꯤ ꯌꯥꯝ ꯄꯥꯝꯅ ꯂꯩꯅꯩ ꯉꯁꯤꯃꯛꯇꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅ ꯃꯌꯥꯡ ꯑꯃꯅ ꯑꯗꯨꯝ ꯂꯧꯈꯤ ꯌꯥꯝ ꯄꯥꯝꯅ ꯀꯃꯥꯏꯅ ꯆꯥꯕ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯗꯛꯁꯟ ꯄꯨꯊꯣꯛꯄꯗꯅꯤ ꯄꯣꯠꯁꯦ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯥꯁꯦ ꯁꯪꯁꯀ꯭ꯔꯤꯠꯇꯗꯤ ꯑꯃꯤꯇ꯭ꯔ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟ ꯕꯣꯔꯗꯀꯤ ꯋꯥꯔꯛꯁꯣꯞ ꯀꯩꯀꯥ ꯌꯥꯎꯕꯗ ꯃꯣꯏꯅ ꯆꯥꯔꯥ ꯑꯃꯈꯛ ꯄꯤꯔꯛꯄꯅꯦ ꯑꯩ ꯌꯨꯝꯗ ꯊꯥꯕꯗꯒꯤ ꯍꯦꯛꯇ ꯃꯔꯤꯁꯦ ꯑꯉꯛꯄ ꯐꯪꯒꯩ ꯆꯠꯄꯗꯩ ꯑꯩꯁꯦ ꯀꯛꯊꯠꯂꯒ ꯗ꯭ꯔꯥꯏꯌꯔꯗ ꯐꯧꯔꯒ ꯀꯪꯍꯜꯂꯒ ꯑꯩꯈꯣꯏꯁꯨ ꯁꯤꯖꯤꯟꯅꯩ ꯈꯤꯇꯪ ꯑꯩꯈꯣꯏꯁꯨ ꯑꯌꯨꯛꯀꯤ ꯊꯛꯄꯗ ꯌꯥꯝꯗꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ 5ꯁꯦ ꯁꯤꯗ ꯆꯥꯃꯁ ꯑꯃꯅ ꯌꯦꯟꯅꯔꯒ ꯈꯤꯖꯤꯛ ꯊꯛꯑꯦ ꯃꯣꯔꯅꯤꯡꯁꯤꯗ ꯑꯗꯨꯗꯪ ꯊꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯅꯣ ꯃꯣꯏꯁꯨ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯅꯦꯆꯔꯄꯦꯊꯤꯅꯗꯤ ꯃꯣꯏꯅ ꯍꯥꯏꯕꯗ ꯀꯞ ꯑꯃꯗ ꯏꯟꯆꯤ ꯑꯃꯃꯨꯛ ꯁꯥꯡꯕ ꯑꯃ ꯊꯥꯗꯔꯒ ꯊꯛꯄꯤꯌꯨ ꯍꯥꯏꯅ ꯍꯦꯟꯅ ꯊꯛꯄꯤꯒꯅꯨ ꯐꯠꯇꯦ ꯑꯗꯨꯒ ꯍꯦꯟꯅ ꯆꯥꯁꯜꯂꯒꯗꯤ ꯃꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯕ ꯌꯥꯎꯔꯤꯁꯦ ꯐꯠꯇꯦꯅ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯈꯤꯖꯤꯛꯇꯤ ꯀꯟꯖꯨꯝ ꯇꯧꯋꯦ ꯌꯥꯝꯅꯗꯤ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯄꯥꯏꯁꯦꯁꯇꯁꯨ ꯃꯈꯜ 2 ꯄꯨꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁ꯭ꯄꯥꯏꯁꯦꯁꯁꯤꯅ ꯃꯁꯂꯥ ꯑꯄꯧꯕꯁꯤꯗꯅ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯁꯦ ꯃꯔꯨꯑꯣꯏꯅ ꯐꯗꯤꯒꯣꯝ ꯃꯔꯨ ꯖꯤꯔꯥꯁꯤꯗꯤ ꯃꯁꯥꯒꯤ ꯍꯥꯞꯆꯔꯦ ꯐꯦꯅꯦꯒ꯭ꯔꯤꯛ ꯕ꯭ꯂꯦꯛ ꯄꯤꯄꯔ ꯁꯨꯝꯕ ꯑꯩꯈꯣꯏ ꯖꯤꯟꯖꯔꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯅꯤꯅ ꯖꯤꯟꯖꯔ ꯑꯗꯒꯤ ꯄꯨꯂꯩ ꯃꯥꯟꯕꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯏꯜꯁꯤꯗ ꯌꯥꯝ ꯆꯥꯟꯅꯅ ꯍꯧꯕ ꯑꯗꯨ ꯆꯤꯡꯗꯁꯨ ꯌꯥꯝ ꯐꯪꯕ ꯇꯝꯄꯥꯛꯇꯁꯨ ꯐꯪꯉꯤ ꯇꯝꯄꯥꯛꯀꯤ ꯉꯥ ꯌꯣꯛꯄ ꯀꯥꯡꯕꯨ ꯃꯣꯏꯒꯤ ꯄꯜꯂꯤꯗ ꯌꯥꯝ ꯍꯧꯋꯦꯅ ꯑꯗꯨꯝ ꯄꯨꯔꯛꯏ ꯑꯗꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯔꯥꯁꯦ ꯁꯤꯒ ꯍꯥꯞꯄꯒ ꯑꯄꯧꯕ ꯇꯛꯄꯁꯤꯗ ꯑꯩꯈꯣꯏ ꯊꯥꯎ ꯉꯧꯕꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯍꯥꯎ
ꯇꯣꯉꯥꯟꯕ ꯑꯃ ꯊꯣꯛꯍꯜꯂꯦ ꯍꯦꯟꯅ ꯍꯥꯎꯍꯟꯕ ꯕꯖꯥꯔꯗ ꯃꯥꯔꯀꯦꯠꯇ ꯐꯪꯉꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯟꯅ ꯍꯥꯎꯍꯟꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯦꯁ ꯃꯦꯀꯔ ꯑꯩꯅ ꯃꯆꯟ 13 ꯌꯥꯎꯕ ꯑꯃ ꯄꯨꯊꯣꯛꯑꯦ ꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯑꯩꯈꯣꯏ ꯖꯤꯔꯥ ꯐꯗꯤꯒꯣꯝ ꯃꯔꯨ ꯐꯦꯅꯦꯒ꯭ꯔꯤꯛ ꯑꯖꯋꯥꯟ ꯕ꯭ꯂꯦꯛ ꯄꯤꯄꯔ ꯑꯗꯒꯤ ꯀꯥꯔꯗꯥꯃꯣꯟ ꯂꯥꯔꯖ ꯀꯥꯔꯗꯥꯃꯣꯟꯒ ꯍꯥꯞꯄꯦꯕ ꯁꯤꯗꯩ ꯍꯦꯟꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩ ꯍꯥꯞꯄꯤ ꯇꯤꯜꯍꯧ ꯀꯪꯍꯜꯂꯒ ꯑꯗꯒꯤ ꯒꯥꯔꯂꯤꯛ ꯀꯪꯍꯜꯂꯒ ꯑꯗꯩ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯔꯥ ꯌꯥꯎꯕꯁꯤ ꯀꯪꯍꯜꯂ ꯃꯔꯣꯏ ꯃꯔꯥ ꯀꯪꯍꯜꯂꯦ ꯂꯣꯝꯕ ꯍꯥꯞꯄꯤ ꯉꯥꯡ ꯍꯥꯞꯄꯤ ꯑꯗꯒꯤ ꯃꯌꯥꯡꯇꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤꯖꯟꯗ ꯍꯧꯕꯁꯦ ꯁꯤꯖꯟ 나ꯏꯗꯅ ꯍꯧꯕꯗꯨꯗꯤ ꯀꯥꯟꯅꯗꯦ ꯑꯗꯨ ꯁꯤꯖꯟ ꯈꯛꯇꯪꯗ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯕꯦꯅꯤꯐꯤꯠ ꯍꯦꯟꯅ ꯐꯪꯉꯦ ꯃꯉꯣꯟꯗ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ ꯑꯗꯨꯅ ꯃꯔꯨ ꯃꯔꯥꯡꯁꯦ ꯃꯇꯨꯝ ꯇꯥꯁꯟꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯥꯅ ꯇꯧꯍꯟꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯍꯥꯞꯄꯤ ꯀꯪꯍꯜꯂꯒ ꯑꯗꯩ ꯇꯦꯖꯄꯇꯥ ꯍꯥꯞꯄꯤ ꯄꯨꯂꯩ ꯃꯥꯟꯕꯤ ꯍꯥꯞꯄꯤ ꯉꯥꯡꯁꯦ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟ ꯃꯅꯨꯡ ꯆꯜꯂꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁ꯭ꯄꯥꯏꯁꯦꯁꯁꯤꯗ ꯌꯥꯝ ꯆꯥꯡ ꯋꯥꯡꯕ ꯅꯠꯇꯕ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯆꯟ 13 sida koi jaifar happy, ginger happy, clove happy, mustard seed happy, adagi salt su adum preservative oina happy, adagi koi mahau leinaba gram adi chana ji chana gi beson khara adum happy sina nga thongba kai dawada koi taste maker oina aroida da chaibada mahau yam lehalle silong da yam pamnai manipuri masala ina maming chale khoina mela bu kanda adu siju putho edagi turmeric maroina turmeric se koi awang khundai lobani none de khidang chala leiba agi contact ni adu mana thari se horticulture na pi bala ka dong variety duni hai manam yam nungsi aduga machu ju yam phajai sigi variety siju adu Delhi da sumi na yam pamna dum longnai sida ju dum yangang afaba haji thitlaga thakpa kano yellow milk na nungdang da thakpa siam kana ina Manipur da thakna ba khara yaw bajani moita adum law lae ingondagi sagi pot yan yaw daba yam chengna tawba sigi ado yongchak siju khoi mamangi sahi gi yongchak ni hujikti yongchak maru yawdri aduna singju gi type da soiba dry yam phajana machine da dry tawrabani na yam kuina thamba yai mahau manghande nusa da yai banate ba ko nusa da yai banate khoi treatment tawba kanda kano tawi se blanching tawraga phaugi bane ba blanching tawbani na khoi mahau manghande machu chu musuk muraga nusa da hekta chumna soira tawbadi muidana adu oide aduga sitting thoga tawbada yam hawi adu ngarang da su leigi bado singju ju chare yam hawi ting thoga na hai asina irona bani si maru si ju iron ba hinjang thongba da su dum happa yare ade khoina cinnamon se ai farmer producer company am dei lobani Manipur gi mane am nungsi hekta pangpuda purakpa dei ma tha lawa manam yaudabdu nate process tawda sigi singje process tawda matam kyam changi process tawba se yangang se koi fresh oina purakpa didi awang khundagi aigi bawba dar tourism lek phauji da lambi ne du fresh oina tawraga di volume yam chawbani na moida bhara yam tingba aduna aina tae noi phauba matamda yangang se phutlaga finger du phutlaga phaubiyu aduga phutla matungda soiraga kanghanbiu aduidi magi kukurmindo mangoi adumaina taw phutabadi engonda pirakanu agi hidaki oin sizinabani en haire aduduna customer sing ta jo hena customer sing je kukurmin mangda ba haije khoi sizinari jingje loi phadoini akhoi yumgi takpa kanda kg amani yumdagi pambi khara thaba kanda khoina ta athamba kanda sumjai adum haina bani adu kaigino haibada phut kidaba phauba matamda kanagumba amna phutlagadi mangonda kana baloi mangni mangoi ko do phutpa kanda mapum moina phutoini soira phutpadi yade aduna mapum moina phutlaga khoina thuna kangnabadi soidokpa yai aduga sigi mapumje hena ju thuna kange phutokhragadi phutpa matamda khoina kano lime khara hapa yai natragana sodium bicarbonate akhoi uti soda baigap ka haina ba uti thongba da thakba do
अदु खरा हाप याई हेन्ना मचु फजहली मांगोंदा कुकुमिन दु मांगहंदे कुइना लीबदा याम मतेंग पांगे दुना ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯣꯡꯃꯗꯣꯜꯅ ꯄꯨꯊꯣꯛꯄ ꯂꯐꯣꯏ ꯃꯀꯨꯗꯒꯤ ꯁꯨꯡꯖꯕ ꯅꯣꯡꯃꯗꯣꯜ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯑꯁꯤ ꯃꯈꯜ ꯀꯌꯥꯒꯤ ꯐ꯭ꯂꯦꯚꯔꯁꯨ ꯐꯪꯕꯤꯒꯅꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯑꯁꯤꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯃꯦꯟꯇꯦꯟ ꯇꯧꯕꯇ ꯅꯠꯇꯅ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯕꯅꯥꯅꯥ ꯄꯤꯜꯁ ꯇꯤ ꯊꯛꯄꯅ tumba chaba nungai halli kok chikpa amadi wakhal nungai taba kaya dagisu ngakthokpa ngamhalli afaba quality ahongma mamalda phangbiragani nongmadol banana pills tea punsigi khongchatta ayuki anganba numitna masek mangal pibagum aigi su pibiri nongmadol banana pills tea इरमदमसिदा अहानबा ओइना नोंगमदोलना पुथोकपा लफोय मकुदगी सुंगबा नोंगमदोल बनाना पिल्स टी बनाना पिल्स टी थकपना ब्लड प्रेशर मेंटेन तौबता नतना हार्ट की लाइना कयादगी सुंगाक थोकपा ngamhalli अफबा क्वालिटी दा अहोंगबा ममलदा फंगबिरगनी नोंगमदोल बनाना पिल्स टी
ꯏꯌꯥꯝꯕꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯇꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯤꯕꯅꯣ? ꯑꯩꯒꯤ ꯃꯤꯡ ꯆꯟꯗ꯭ꯔꯃꯅꯤ ꯊꯣꯛꯁꯣꯝ ꯑꯩ ꯕꯤꯁꯅꯨꯄꯨꯔ ꯈꯥꯄꯣꯠꯁꯣꯝꯗꯒꯤꯅꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯟ ꯋꯤꯛꯁꯦ ꯁꯤ ꯑꯦꯇꯦꯟ ꯇꯧꯕ ꯂꯥꯛꯄꯅꯤ ꯑꯗ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯦꯖ ꯑꯦ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯦꯖ ꯑꯦ ꯁꯣꯁꯦꯜ ꯋꯥꯛ ꯑꯣꯏꯅ ꯑꯗꯒꯤ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃꯒ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯍꯥꯟꯅ ꯐꯦꯁꯟ ꯁꯣ ꯌꯦꯡꯕꯤꯈꯤꯕ ꯌꯥꯎꯔꯕ ꯑꯗꯣ ꯃꯐꯝꯁꯤꯗ ꯇꯧꯔꯝꯃꯤꯁꯤꯒ ꯀꯔꯤ ꯀꯔꯤ ꯈꯦꯠꯅꯕ ꯂꯩ ꯑꯗꯨꯁꯨ ꯇꯥꯛꯄꯤꯌꯨ. ꯌꯦꯡꯉꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯦꯗ ꯐꯦꯌꯔꯗꯒ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯇꯣꯞ ꯇꯣꯞꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯃꯦꯟꯁꯦ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯌꯥꯝ ꯀ꯭ꯔꯥꯎꯗꯦഡ് ꯑꯣꯏꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯁꯟꯒꯤ ꯆꯞ ꯆꯥꯕ ꯃꯍꯥꯎꯁꯦ ꯂꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯃꯦꯟꯁꯦ ꯈꯔ ꯈꯤꯇꯪ ꯈꯖꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯈꯤꯇꯪ ꯄꯤꯛꯏꯕꯅꯤꯅ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯥꯝ ꯇꯣꯞ ꯇꯣꯞꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯀꯣꯔꯠꯀ ꯍꯥꯞꯄꯤꯔꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯤꯌꯁ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯑꯃꯒꯤ ꯁ꯭ꯇꯣꯜꯒ ꯍꯥꯡꯕꯤꯕꯁꯦ ꯑꯗꯒꯤ ꯑꯁꯤꯕꯨ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯑꯗꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯗꯦꯁꯤꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯗꯅ ꯁꯤꯃꯛꯁꯨ ꯑꯁꯤꯗ ꯌꯥꯝ ꯑꯆꯧꯕ ꯊꯧꯗꯥꯡ ꯉꯁꯤꯒꯤ ꯐꯦꯁꯟ ꯋꯤꯛꯁꯤꯅ ꯂꯧꯔꯤꯅ ꯑꯆꯧꯕ ꯃꯤꯝ ꯇꯥꯕ ꯎꯏ ꯍꯥꯏꯇꯥꯔꯦ. ꯄ꯭ꯔꯣꯃꯣꯇꯔ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯌꯦꯁ ꯄ꯭ꯔꯣꯃꯣꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯉꯁꯤ ꯐꯦꯁꯟ ꯏꯟꯗꯁꯇ꯭ꯔꯤꯁꯤꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯔꯛꯑꯦ ꯃꯁꯤ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯟꯅ ꯍꯣꯠꯅꯕꯤꯔꯛꯑꯦ ꯑꯗꯨ ꯌꯥꯝ ꯄꯤꯛꯄ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯇꯧꯕꯇꯕꯨ ꯌꯪ ꯇꯦꯂꯦꯟꯇꯦꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤꯗꯁꯨ ꯊꯣꯛꯄꯤꯔꯛꯄ ꯑꯗꯒꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯄꯣꯂꯤꯁ ꯇꯧꯅꯕ ꯑꯗꯩ ꯀꯜꯆꯔ ꯇꯧꯅꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯁꯤꯅꯁꯨ ꯌꯥꯝ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯑꯁꯤꯕꯨ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯦꯁꯟ ꯏꯟꯗꯁꯇ꯭ꯔꯤꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯎꯕ ꯂꯥꯛꯄꯅꯦ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕ. ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗꯅꯤ. ꯍꯦꯡꯒꯤꯡ ꯃꯨꯟꯅ ꯁꯤꯟꯖꯕ ꯐꯦꯁꯟ ꯋꯤꯛ ꯃꯅꯤꯄꯨꯔ 2025ꯀꯤ ꯉꯁꯤꯅ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ. ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯚꯦꯟ ꯐꯦꯁꯟ ꯁꯣ ꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯅ ꯂꯣꯏꯖꯔꯦ. ꯃꯌꯥꯝꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ. ꯊꯦꯡꯛ ꯌꯨ.
Welcome to Day 2 of Hanging Moon Fashion Week Manipur. 3 days of style and heritage, where heritage meets glamour, crafted in tradition style for tomorrow. Style is a way to say who you are without having to speak, said fashion designer Rachel Zoe. Tonight we watch the runway speak. Today we have two visions, one stage, one rooted in quiet, elegant tradition, the other reaching forward, remixing texture and technology. Both keep the handloom at the heart of fashion. A few words about today's designer, Dinsa Thisong. Emerging creative designer, Dinsa Thisong works from the charming little village called Liwasarai in Chandel district, with a techno-creative eye that honors weavers and reimagines tribal textures. This collection is a conversation between the hills and the Imphal city. Dinsa's works point out experimental surface treatments, tribal textures reinterpreted as geometrical panels, and details that celebrate the hands that make the cloth. Stress a dual mission to uplift traditional weavers while pushing textile language into the present and future. Watch the interplay of light on her works, traditional motif, modern finish, a bridge between generations. Her works don't just cover, they converse, they carry memory forward. Welcome to Hanging Moon Fashion Week Manipur. The show is about to begin. As a mark of respect for the designer, please switch off your phones or put on silent mode to avoid disturbances during the show. If you desire to take photograph, please refrain from using flash photography during the show. Ladies and gentlemen, the moment has now come to unveil vision, craft, and haute couture. Dinsa Thisong, ladies and gentlemen.
se shirti shapa Tina ponder Atina ponder Atuna ponder Trane Atina ponder Atina ponder Atuna ponder Trane Min patiro Min tantiro Lord Pamna Shirti Zati In Tontiro Votiro Shirti Ponder Am him bekena inli mameno ino Shirti Shano Zum Shine Shirti Shapa Zum Shine Shirti Shano Zum Shine Shirti Shapa Lane Trani Lane Trani Jimmy Danny In here we try In La Shone In Tong Shirti Ponder Nan Lucy Shirti Shano Nan Lucy Shirti Shapa Nan Lucy Shirti Shano Nan Lucy Shirti Shapa Asina Ponder Atina Ponder Atuna Ponder Trane Asina Ponder Atina Ponder Atuna Ponder Trane Min patiro Afutan hang Nise Na futsu Asina Atina Atuna Illi Mameno Itang Ganga Ipevate Itrase Argentina Lonsi Apu apizing ateno somi terzing Apu apizing ateno somi terzing Asho are itra shirti ponder ha Apu apizing ateno somi terzing Asho are itra shirti ponder ha Jimmy Danny In here we try In La Shone In Tong Shirti Ponder Nan Lucy Shirti Sham Nan Lucy Shirti Shapa Nan Lucy Shirti Sham Nan Lucy Shirti Shapa Asina Ponder Atina Ponder Atuna Ponder Trane Asina Ponder Atina Ponder Atuna Ponder Trane Min patiro Min tantiro Lord Pamna Shirti Zati In Tontiro Votiro
lushi shiki sham nam lushi shiki shapa nam lushi shiki sham nam lushi shiki shapa Tina Bonder Tina Bonder Tina Bonder Trane Tina Bonder Tina Bonder Tina Bonder Trane Nimbatiro
shiki shama namu shi shiki shapa Tina Bonder Tina Bonder Atuna Bonder Trane Tina Bonder Tina Bonder Atuna Bonder Trane Min Patiro Min Jantiro Roll her Bana Shirti Jati In Tontiro Votiro Shirti Bonder I'm him Bekena Inli Mame Moino Shini, shiti shama, zum shini, shiti shapa, zum shini, shiti shama, zum shini, shiti shapa, lay, try me, try me. Jimmy Dunny, in here we try. In la shone, in tong shiti bonder, nan lushi, shiti shama, nan lushi, shiti shapa, nan lushi, shiti shama, nan lushi, shiti shapa. I sing the bonder, I think the bonder, I do the bonder, try it. I sing the bonder, I think the bonder, I do the bonder, try it. Min Patiro, a full-time home, we say my future. I say no, I do no, illi mame no, itang ganga. I bevate, I trase Argentina, long Beijing, ateno so mi Thursday, apu Beijing, ateno so mi Thursday, asho are I trashiti bonder ha. Apu Beijing, ateno so mi Thursday, asho are I trashiti bonder ha. Jimmy Dunne, in here we try. In la shone, in tong shiti bonder nan lushi, shiti sham, nan lushi, shiti shapa, nan lushi, shiti sham, nan lushi, shiti shapa. I sing the bonder, I think the bonder, I do the bonder, try it. I sing the bonder, I think the bonder, I do the bonder, try it. Min Patiro, min
Lucy, she the shopper. Tin the bonder, I tin the bonder, I do the bonder. Try I tin the bonder, I tin the bonder, I do the bonder. Try min party roll, min something roll, roll her bana, shoot the shotty. In 20 roll, 40 roll, shoot the bonder. I'm him became an indie mama, you know. Shoot the shotty, zoom shimmy, shoot the shopper, zoom shimmy, shoot the summer, zoom shimmy, shoot the shopper, lay me, try me, try me. Jimmy Dunny, and here we try. In our sone, in Tong shoot the bonder in. Nan Lucy, shoot the summer, Nan Lucy, shoot the shopper, Nan Lucy, shoot the summer, Nan Lucy, shoot the shopper. I sing the bonder, I tin the bonder, I do the bonder. Try it. I sing the bonder, I tin the bonder, I do the bonder. Try it. Min party roll, a full-time hall. Me say my future. I say no, I did not.
Ladies and gentlemen, emerging fashion designer and cultural interpreter from the charming little village called Liwa Sharai in Chandil district, Dinsa Thesong. May I invite the dynamic and creative managing director of Hanging Moon, Mr. Bojen Longjam, to felicitate our adorable Dinsa Thesong. Our hairstylist and makeup artist, Rejoice Singh. To felicitate Rejoice Singh, may I invite Singel Menon, sponsor of bouquets for the event. Rejoice Singh has worked with Bollywood celebrities, Bollywood singers, and international pageant winners. And the show director, Mr. Rakesh Nomaitem, winner of the Manhunt International India 2022, Best National Director of Mr. Fitness Supermodel World 2025, Vietnam. He has more than 10 years experience in choreography, including national and international events. He has groomed national and international pageant winners under his academy, Born to Walk. Jimmy Tokchom, Program Coordinator, Hanging Moon, to felicitate Rakesh Nomaitem, Show Director. And to felicitate our master class expert, the one and all Jenny Kurai, makeup artist. May I request Takilambam Ongbi T.H. Mandita of Delak Academy of Fashion Designing, sponsor of our customized Lengyan, to kindly felicitate our legendary Jenny Kurai. Please give a big hand for this legend.
ꯑꯉꯥꯎꯕꯤ ꯑꯃꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯉꯥꯎꯔꯦ ꯐꯖꯕ ꯄꯨꯝꯕꯒꯤ ꯄꯟꯈꯩ ꯍꯥꯏꯕꯗꯣ ꯍꯦ ꯅꯨꯄꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯂꯩꯔꯦ ꯑꯉꯥꯎꯕꯤ ꯑꯃꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯉꯥꯎꯔꯦ ꯐꯖꯕ ꯄꯨꯝꯕꯒꯤ ꯄꯟꯈꯩ ꯍꯥꯏꯕꯗꯣ ꯍꯦ ꯅꯨꯄꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯂꯩꯔꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯖꯔꯕꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯌꯦꯡꯉ ꯌꯦꯡꯉꯒ ꯁꯨꯝ ꯂꯩꯗꯅ ꯃꯤꯅ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯦꯡꯉ ꯌꯦꯡꯉ ꯁꯨꯝ ꯐꯖꯊꯣꯔꯛꯄ ꯁꯤꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯖꯔꯕꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯀꯨꯏꯔꯛꯄꯣꯏ ꯅꯤꯡꯉꯤ ꯍꯦꯛꯇ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇ 이나되기 와한 아마디 한게 간절히더니 강대다 아이세 까마이 항도이노 따티나 차이락라수 엑세라수 미니나 아이슈 이까이리바니 Makalamlever ngasi numitse Hayeng ikandada wajay pukningse Taro tambal ay di ko'y dadrem Ishing chaybi yengdre Aupi amagam loy na rubadagi Ay ko kun naman loy na ngawri Fajaba pumbagi Bankay hay mado Hey Nubi Nagmon na loy na layre Nung di namit ko dingi Ujara kasu Hena dum hena Mayek seglagli Kuira po'y ningin
Setiba mikupta inatagi Kuira poiringi ningi heko Setiba mikupta inatagi Setiba mikupta inatagi Setiba mikupta inatagi Okay, this song's called Gun Don't Speak But Decide. J J da 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 Once there was a laughter in the air. A little one, light, a little one, footstep changing open dreams. Yes. Now we talk with silent eyes beneath the sound of a sad sky. Here's the lyric says, "Gun don't speak, but decide." Gun don't speak, but decide. Who get to live and who must hide? Gun don't speak, but decide. Who get to live and who must hide? Stills and smoke and empty years, a loaded heart, a world in tears. Why don't you let the peace die? When did a trigger replace crime? Gun don't speak, but decide. Who gets to live and who must hide? I saw a child with an empty hand, molding hope in the salt pan. But sailors gone with a boot and steel and turn his dream into something red. Not books, not bread, not lullabies, just the noise that a silent sky. Gun don't speak, but decide. Who gets to live and who must hide? Gun don't speak, but decide. Who gets to live and who must hide? Hey, hey, hey.
is unpaid, my man. When the bullets speak, the heart goes down, and old song with you fall down. We build our graves instead of home. What kind of truth do we defame if every life made the same man? God don't speak, but decide who gets to live and who must hide. Yeah, God don't speak, but decide who gets to live and who must hide. Still some smoke and empty years, a loaded heart with wounded tears. How did we let the peace die? When did a trigger replace cry? God don't speak, but decide. God don't speak, but decide. But decide. Guns don't speak. Guns don't speak, but decide. Decide. Thank you, ladies. Thank you, gentlemen. Thank you. Ladies and gentlemen, legendary music composer, singer, and actor. Sori Senjam is known for his versatile musical talent. He is especially popular among the youths of Manipur. He is recognized for his work in Manipuri films and folk music, and is also the founder of the Modern School of Music. And to felicitate the musical heartbeat of Manipur, Sori Senjam, please give a big hand. The program coordinator, Hanging Moon, Jimmy Tokchom, to please honor our one and only Sori Senjam. From the heart of Manipur comes a label rooted in plays and practice. Lukram Basanta is the proprietor of Basanchare Namkang, a store and atelier that promotes indigenous handloom and handicraft while translating those traditions into wearable modernity. Fashion designer Coco Chanel taught us that simplicity is the keynote of all true elegance. Keep that in mind as Basanta's pieces arrive. The Fusion Collection by Basanchare Namkang is a celebration of Manipur's timeless artistry, reimagined through a contemporary lens. Each ensemble is crafted from authentic Manipuri handloom fabrics, blending traditional weaves with modern silhouettes that speak to global fashion sensibilities. Drawing inspiration from the intricate motifs, vibrant hues, and natural textures of Manipur textiles, the collection beautifully merges heritage craftsmanship with bold modern aesthetics. Every piece tells a story of identity, resilience, and cultural pride, while embracing the freedom of modern design. Ladies and gentlemen, it's Lukram Basanta's creation.